손 넣어 봐. 나요. Nhằm đã sử dụng tất cả những cái đấy. Tôi đã học cái gì và người ta chán nó mà offer form này, card nó tiếp bộ, mà xin chỉ phải là tôi chán nó mà mang ra card saba tôi khá là đấy. Ado lại cái sinh đồ tôi form yang nó sai cái nào đấy. Ado cả cái đấy cái tôi form cái phụ thuộc hai cái đó phụ thuộc cái này là form login đó tôi cái đó form gì login yếu ado cái cái của ta là tôi phụ thuộc con nằm cái gì tôi mang ra một cái này ado là cái nó đi form đi phải là sai cái đó này. Subuga mari lena na koi ki dia India government na ogopi ba flagship program singi manung da paikhat liba koi ki PMJAY haina thangna ba koi ki Bharat Sarkar ki akhanna ba koi ki health ki ba mateng pangna ba bajada phangana bi dong ta koi 5 lakh thogi kana ba phangada ba health card anana ba ki offer form do koi ngasi koi ngarang na koi wangoi da koi city block ta yorok na koi khara mai ya thok chakre aduga le mau ri ba ai gp line da majau gram panchayat ki oina koi line dam da ngasi ji koi ki gp ki oina koi la chamaga maripu koi da yorok pani beneficiary chamaga maripu se koi ngasi ji ya thok chana ba gi da makta line dam gi oiba jibong le makong community hall sida koi ngasi sinjadana koi jokat suba su ngasi ji ayam baloi na thoga koi niam si pulap punarakana koi punna hap taminarakana koi gi dong chaba singa si karamna phangan si habegi wakhalonda government na paikhala kwa friendship program singi manungda ujala yojana gas anana koi phangan jakre aduga bharat swachh bharat mission gi makhada koi letin koi gi gp da koi saba lo sinjakre odem na singba lauthokre loina na CMIT gi kat ayam bai koi saba loidana miam na ngasi khudong chaba mayam phangan bire aduga loina na hojik nauna paikhat kiba prime minister gi kisan gi oba koi lawmi sing gi khudong chana gi damakta PM kisan haidana sahi ma da lupa lising taruk phawa gran oina phanggadaba koi sempham asichu koi ngasi mak koi ayam ba pikhala kanda koi beneficiary singi khudong chaba si bank gi account da changduna koi phangba hawanjare loina na amuksu koi PMAY haidana PMAY gramin haidana koi India ki flagship program ki prime minister na hodopi ba koi house yum lejadaba yum singda yum sabi ba ki program si jo koi paikhat minadana koi hoji chaba haujari loina amasu koi disable gi equipment ke ama mamang da su phangan gare hoji chu pi gani habe ki koi gi kai haitare social welfare department na pau pibirak-tana Aadhaar card amadi koi disable sing na pai riba koi gi certificate tu xerox copy tawraga pikhalo haidana koi pikhat chakre loina amasung napsagi card haibadi chengi card phanghaudaba chinau sing phangnanaba gidamakta koi gram panchayat sina chenjarakana member sing amadi pradhan amadi ZP koi punna kusamnarakana awarapa laiba sing se kanana kari wali ke habasi koi punna tanaminarakana sabe mayam tawraga koi leptana koi changchili paikhali ba flagship program sing ase praja singna maram chana tanaminarakana koi phangba yaba facility jidi koi government na paikhali ba khudima panchayat sina lepa laitana koi changchil aiba sida saruk yaminaduna punna phangmina si haidana myamda ngasigi koi gi PMJAY haina koi khangnaba Ayushman Bharat ki makhada paikhaliba koi flagship program ana layengda 5 lakh phogi kanaba phanggadaba si yenthokpagi thoram sida miyamda bhat tadaba tari leiragasu koi punna khannaminadana koi miyam punna paikhaliba flagship program khudima khudong chaba se koi punna phangmina si haidana miyamda thamjari ngangbagi mahutta mangda thorakana
ꯑꯩꯈꯣꯏꯅ ꯈꯟꯅꯖꯕ ꯊꯝꯖꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯁꯚꯥ ꯐꯝꯕꯗ ꯑꯃꯗꯤ ꯋꯥꯔꯗ ꯁꯚꯥ ꯐꯝꯕꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯑꯈꯪ ꯈꯪꯗ ꯄꯨꯝꯅꯃꯛ ꯇꯨꯡꯗ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯥꯡꯗ ꯊꯣꯔꯛꯑꯀꯥꯟꯗ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯑꯄꯤꯜꯁꯤꯃ ꯇꯧꯖꯔꯤ